Indo Myanmar Ngamkhai Paringda Ahenba Integrated Checkpost Sing Thamnaba Fungyar SG MLA Laisio Kaisingna Minister of Defence K Union Minister of State Sanjay Seth Tashinkre Haide Numit Iniki Khongchata Manipura Laknamba Union Minister of State Sanjay Seth Ngarang Kamdong District Thungkhe District Asigi SDO Office da Thunglakiba Minister Sanjay Seth Po Fungyar SG MLA Laisio Kaising Yauna District Asigi DC SDO Amade Kamdong District Police K SP na Chingbo Official Kayana Harau Kayam Ukibade Presna Fongba Pau Amagi Matung Ina, Union Minister of State Sanjay Seth K Kamjong Thongchat Aduge Kudong Chabal Lauraga, MLA Laisio Kaisingna Memorandum Amapishin K. Memorandum Adude Yauba Maru Eba Wafum Singde, Housing Indo Myanmar border da integrated checkpost ani Khaktamak Lake. Adumakpo Indo Bangladesh border dadi high river integrated checkpost ase Kunmari Lake. Indo Myanmar Amasung Indo Bangladesh K Ngamkhai Padingi Asangpa ase Chawrakni Yengpada Manari Bane. Maram aduna ngamphai lana nalol itiki thabak thauramda hena khumang chausinaba security checksin thaurangda pangal leinaba amade reason asida chawkhat thaurangi thabak thauram seng hena khumang chausinaba ahenba integrated checkpoint seng thambagi tangai fadaba chawna lei MLA Laisio Kaisingi memorandum aduda kamjongda urban development ke mathau taba singsu Minister of State Sanjay Seth da khanke loinana ke asang khulen ase model town amagi thakta samgatnaba minister gi puningsu jinke Hiram asiga mari leithana memorandum aduda makha tana palibu wafam de asang khulen ge area da khul macha yankhai mari rom lei hairibu khulsin ase kilometer manga dagi tara fawa lapnaba maramna hiram ayambada sothabagi mathakta mathau taba infrastructure seng ninthina lite matang asida ningsing bayabade Kamjong district headquarter asima yumthong chanipan romna khunda leitaba khul amane Prime Minister Narendra Modi ki luchung makhada Manipura khundari bi yalomi singge paikhalakba thabak tharom khuding maktaram okan haina so MLA Laisio Kaisingna makhatana thajaba thamki haina pau asina makhat tare